ngasi 14 March ni amasung important head news hai batari yam important oina hojik yang launa ptv da khanari ba nainari ba madu khara dang share tawjari adu ko apam na reality voice mit yang tabi ba singda khanghan jaba amanna madu aiga youtube ka khara problem lainari reuse content hai duna kaino ma tawsilakle masi am solve to rakhi ga duna manga taruk ni di changkhra gani aduna maram warga reality voice da video thangat pang amloi maram basina real voice ta adum thangat charake so ahan bapau Taiwan amadi China ki marakta anauba kok chiknangai oibo wafam amaga oikre China na Taiwan konbagi anauba wafam ama thamkre thaba kharasu tawraga utkre maduda Taiwan na direct threat tawraki Taiwan ki president Lai Ching-te na haiki China tumine leiti amadi makhoi ki manugi oibo wakhan Taiwan khop kani kongani haibaki manugi oibo plan thauram program sing nomo gi kansilakli manung hutna tapna surakli aduga nomo di makoi aikoi gi Taiwan asida infiltrate tawbagi wakhal thamli aduna Taiwan asibu ngakpagi damakti yamna phana ready tawba am sangani aikoi tougher measure logadabani counter tawbagi damak haiki China gi forcing Taiwan di yenglaga laptak chawkon bagi wani mami ta sinduna leire aduga Taiwan da direct phujin dabagi ti wani aduga makoi si changning wana lorabani ani subata masina nonini gi hwangi pauni South Korea madi US pulaga Navy Army drill pangthoki North Korea na khali madugi drill aduna makoida 310 oi aduna maram oiraga ballistic missiles kara kapthoki North Korea madi South Korea ki marakta leiri bari ase high tense oina rure adu pu hojik tarate makoi country ani sigi marakta oi se hojik adugum fiwam dani madi om sinduna leiba mai gumbani anytime wanglaw le sakpa yana leiba Amuram da Russia madi Ukraine ki marakta ceasefire ki phibam lakre Saudi de chat thakiba talk adugi matung da tha ama ceasefire tawrechi war ase haibasigi wa yaunarakle Donald Trump ki convoy ama Russia visit tawri amuram da Putin hai ki tha ama ceasefire ki wafam aikoi karisu akai bilaite Putin hai kaisu akai bilaite aikoi di permanent ceasefire permanent santi aduni pamli ba hena pamje adubu table talk mathau takini haiki Putin na ceasefire tawbagi damakta shart sing adusu yafam thoki haiki Putin gi wadi deeply talk ama tawba takini haiki amuram the president Zelensky na haikre Putin ceasefire gi wa yasinari bani adubu mage real intention Ukraine gi lam khopa amadi Ukraine gi micham praja hat bani mag si mi hat bani adura Russia da thajaba watli haiki Zelensky na makhata ki aikoi di US ki wafam di yajere bhai aduna haujik Russia gi tarni amuk yengba tari se Donald Trump ki convoy adu na kari final purakani Russia da gi haibasi yagna ngainari amasung meanwhile battleground the caption na bagi thabak se hojik chuleptri amna kan fight ni Ukraine Russia gi manung the heavy drone khara handak thajin dura pokhai handura destruction mayama nanhan khe amasung Russia na maduki retaliation tam torakli masig retaliation da ngarang keep city da chaikhai bia makai attack tawki Russia gi drone amadi missile kharana mi su sibagi report tawri amorom the Ukraine gi forcing Kursk region the changki basinga to failure oibagi wa tare ceasefire oibagi wa leirabanina masidagi makoi gi forcing ase khara su retreat oibagi wafamni aduga kharana Russian force na takthokre takhaikre Kursk tagi Ukraine force clear oibagi wafamni development mayam ase hiyengbagi damakta Putin mafam asida visit tawkre amorom da Ukraine na US ki ceasefire proposal yaw haibatu yakrabagi tungda Donald Trump ki order dagi Ukraine da thamkiba khutlai supply sanction ado lauthoki aduga weapon haujik amuk Ukraine da supply tawba hawale masi karigino bhap tade asom da ceasefire oibu oidri amuka Ukraine da America na supply piba hokre masidani Putin yamna amaka khantaba man sangani harise how anyway haujik ahan bego na 30 days ki ceasefire ama taun na si haikiba asida final tagada bani adu Putin na masida ngang na to wafam kaya tangga leiri haiki masi position asida leiri Amorom the Middle East gi wafam kharadanga tamjari Iran gi Supreme Leader Ali Khamenei na haikre US ka ikoi ga nuclear talk to bagi thoina darkar oide sini maramdi Iran na madu sage haina khalude Iran nuclear bomb gi mathau tai habse khande sini hojik Supreme Leader Ali Khamenei haikri se aduga US na Israel na aikoi da asom ta daksilak lisi kari kino kari mathau gino aikoi da nuclear bomb leiti habse makoi khangna haibo wafam kya thamlam matungda mak dai ki madudi kari gumba Iran na masigi bomb sing ase sagi haina
leplaba amasung sage na tawbuda Israel nate America nate prithibi purmakna changlaga hotnaraba sumadu thatpa yaroi maramdi Iran da madugi technology khuchu khulai amadi science matik chaba mi sing loina lai adubu makhoina khoina pressure pirise kari kino haibo wafam sanki aduga khoin tawge hardi kana thatpa ngamoisini amaromda Gaza manungda taunaribu war se ceasefire khani extend obi wafam lakre Donald Trump amati magi counterparts sing na khalambada madi Gaza dagi mi sing loina takthokani haiba wafam asidagi Donald Trump hujik mai leikresini maki wa se hana hairam baga nganglam baga khena kre hujik Gaza ki missing Gaza dagi inthokani makoina akan ba force tawraga inkhakani makoina khuju khulai du wangla banina hujik ko paisali kon sentum amadi prithvi se makoi gi kutrai banina makoina migi miram da laijaba masagi missing adu putan thokani haina tawrabada prithvi ki musalman son thraba sing asina kari mata khumbangam da badu ko musalman sing do madugi plea dagi haijaba dagi Donald Trump ase hujik mai lerak pani haina se tari maudi hujik Gaza ki missing ase Gaza ta laigadabani haipo phom cha mention tawkhre sine masigo phom sida Israel ta seng na tension ni Israel na khalubana Donald Trump ti mokoi pulaga hekta sandok lage haipo phom dini adubu Donald Trump for the time being madugi phom dagi withdraw tawkhre aduga Israel ki hostage marakta America gi mi kaya su yauki bato madugi matangda Hamas kanglup ka American kanglup direct talk tawkhre aduna hostage Toki damakti special representative ama US tagi tharapado madugi darkar uitre sini huji high crease asina maram waraga America huji Hamas ke mathakta peli Hamas singna offer pithokra kaino nakhoi gi mi hekta puja kone sir akhoi di nakhoi gi mi thatpana te but Israel na khoi da tawrise masikam sa thirba genocide no masom de kari gi wakhan khanbi dabage akhoi de nakhoi gi mi se just for akhoi gi favor gi no phajin bane adugum wafam khara khara naurapna Hamas ke side te high kiram lagani aduna maram waraga huji Makoigi mi as a free the Fanglani Habese, American Ukraine, Hamas, Kaikwega talk to Ramatunda, we feel good Haiboa, Wapo mentioned to create Americana. Amarom de India, India Manung the Sucharang Hairangari, Mapam Kata, especially Ratnagiri, Mumbai, da, Holy Gimatam, da Masjid. Amata holy gi tairaba missing as in a masjid the Fujila Pagi of Kari Maram holy bu masita Karitona Sana Doripa Masigum Boa Pam Kasu in the Amarum talk like I don't know holy gi timing asida India sita Amna Chauna Masida security concern oiba Masida Kaiwama itau in the Amarum Sida Muslims in holy san Hansi Highway Pibam the Kagdi Adon Ratnagiri something hot or big from Tai Maduna Maramaraga Koi police sing Prasasan sing Masipur Elard or bagi amati masjid ke purma to aikoi ki tinban ka khanjindura mauda holi ki amamas tawdara ba of the Uttar Pradesh ta so makoi ki loudspeaker in dharma style sing tagi loudspeaker lokhat kani khot kani haibi ko pham ka asutari asugum bo pham ka laire India do na amrom da international pau Bangladesh ki lairi Pakistan ki lairi masipur maksud thang update ta muhabsarak